ꯀꯧꯁꯤꯟꯖꯔꯤ꯫ Makata lengchinbikraba namapo ikai khunajaba loinana makata the Indo Bangla National Friendship Award 2021 Dalit Chaitya Academy Nepal Madi Ambedkar National Award Miraba Taram Noksagadaba Iginushinaba Inao Rakesh Naurembusu Asigi Pamlangda Lengchinbinaba Kopsinjari Loinana Nasigi Taura Masida Mayay Tangbada Lengchin Biribasibu Lengyan Kudon Tabina Bagidama Nasigi Sinbiribi Secretary Amadi Member Sing Palem Pantau Mahikongi Taumi Singbo Masigi Kudon Setabina Bagidama Nolona Kopsinjari Masigi Thoram Masibu Uksawahi Vice President of the Thopu Biribi Yumnam Isayan Bi Naimabu Masigi Uksawahi Bibina Bagidama Kopsinjari Masigi Sigum Laba Yamna Sting Lemlaba Thoram Masigi Pambak Dr. Lemkat Piba Aina Mamamta Mingwena Panjarudragasu Pumna Mapuchu Janjaraga Ojaguru Singbu Handa Maktada Ikai Najabago Loinana Taram na Oksari Aduga Masi Ningon Kuki Lengbiragliba Membership President Secretary Pumna Mapuchu Ayhangna Taram na Oksa Bagaloina na Tagatjabado Pugdoksari Mangaleng Sinbiba Ima Ipian Sing Homa Sidalay Biba Ima Singbasu Ayhangna Taram na Oksari Aduga Waja Mangaleng Sinbiba Ojaguru Singbasu Ayhangna Taram na Oksari Taram na Oksya Bagi Wahay Matanga Sida Tensinjaraga Matanga Sidi Asigi Mayay Tangbada Lengchin Biribi Ikai Kundari Basina Asigi Thoram Masigi Mayna Chukapinaba Kuchinajari
ꯑꯣꯛꯆꯕ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯎꯅꯗꯨꯅ ꯁꯩꯔꯦꯡ ꯁꯩꯗꯅꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯥꯏꯀꯣꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯕꯤꯔꯤꯕ ಶ್ರೀ ꯌꯨꯝꯅꯥꯝ ꯃꯍꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯋꯥꯔꯣꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯡꯅ ꯀꯧꯁꯤꯟꯖꯔꯤ. ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯥꯏꯒꯣꯜꯅ ꯁꯤꯟꯖꯕ ꯅꯤꯡꯉꯣꯜ ꯈꯨꯠꯀꯤ ꯑꯃꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕꯁꯤꯡ ꯇꯔꯥꯝꯅ ꯎꯛꯆꯕ ꯅꯤꯡꯊꯝ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯊꯧꯔꯝ 2022 ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯗꯥꯏꯁꯇ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯁꯤꯡ ꯀꯟꯚꯦꯅꯔ ꯃꯅꯤꯄꯨꯔꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯗ꯭ꯔ ꯁꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯃꯁꯥ ꯋꯥꯡꯖꯤꯡ ꯉꯁꯤꯒꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯎꯠꯆꯒꯗꯧꯔꯤꯕ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯜ ꯀꯨꯃꯥꯔꯤ ꯗꯦꯕꯤ ꯑꯦꯗꯚꯥꯏꯖꯔꯤ ꯅꯤꯡꯉꯣꯜ ꯈꯨꯠ ꯃꯅꯤꯄꯨꯔ ꯈꯣꯏꯔꯥꯛꯄꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤ ꯑꯦꯗꯚꯥꯏꯖꯔꯤ ꯅꯤꯡꯉꯣꯜ ꯈꯨꯠ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯑꯦꯋꯥꯔꯗ ꯐꯪꯂꯛꯈꯤꯕ ꯅꯥꯎ ꯔꯥꯀꯦꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯥꯔꯇꯤꯛ ꯃꯥꯏꯕ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯅꯤꯡꯉꯣꯜ ꯈꯨꯠꯀꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯥꯏꯒꯣꯜꯅ ꯈꯟꯖꯕ ꯋꯥꯈꯜꯂꯣꯟ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯆꯔꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯖꯔꯝꯒꯦ ꯈꯟꯖꯗꯨꯅ ꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯦꯖꯦꯠ ꯍꯣꯝ ꯑꯃ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16ꯗ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯁꯪꯒꯥꯕꯤꯔꯝꯂꯒ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ. ꯍꯥꯏꯔꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯥꯏꯒꯣꯜ ꯑꯁꯤꯁꯨ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯂꯤꯡꯈꯠꯆꯔꯒ ꯇꯣꯜꯂ ꯇꯥꯔꯕ ꯅꯩꯍꯠꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯗ ꯉꯥꯎꯗꯨꯅ ꯂꯩꯖꯕ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯥꯛꯄꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯍꯧꯗꯣꯛꯆꯕꯅꯤ. ꯃꯁꯤꯗ ꯃꯌꯥꯝ ꯑꯃ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ. ꯐꯩꯒ ꯐꯠꯇꯦꯒ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯉꯝꯕ ꯃꯇꯦꯡꯕꯨ ꯇꯦꯡꯕꯥꯡꯖꯔꯝꯒꯦ ꯍꯥꯏꯔꯒ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯖꯕ ꯈꯔꯅ ꯂꯤꯡꯈꯠꯆꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯃꯂꯥ ꯃꯍꯥꯛꯀꯤ ꯃꯐꯝꯅꯤ. ꯃꯁꯤ ꯃꯥꯅ ꯗꯣꯅꯦꯠ ꯇꯧꯔꯦ. ꯂꯣꯏꯅꯅ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯥꯟꯅꯖꯕ ꯈꯔ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯂꯤꯡꯈꯠꯆꯔꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯆꯠꯊꯖꯔꯛꯄꯅꯤ. ꯊꯕꯛ ꯇꯧꯐꯝꯁꯤ उपाय लेते कोविड 19 मयाम लांथेंगरप कांसिदा युम युम द चंगदुना अखोना खुदोंग थीरबम फम कयादा थोंगान चतन अखोय येनबगी थबकसी हौरखी लोइना अखोना हजि फावदा मणिपुर सरकार नत्रगा सेंट्रल गवर्नमेंट दगी लुपा अमा फाव लौबगी कोई कनो लेजद्री लौसु लौजद्री मरमदि कोविड 19 सि लैखिबदगी हारिबा थबकसी दिफंग तबु चप माने अदुबु अखोना मियोइबा मोइना हौजिक निंगोल खुटपु अखोना मफम असिदा पुसनजरपगी मरमदि मसिदा लैरिबसिंग असिसु निंगोल हातोरप मतम अमगी पिसक्तिना पोकपा इमा इपाना पोकपिरकपदगी निंगोल ओइना पोलागा निंगोल दुदगे मु इमा दु ओइगा द सिगी नुंगी ओइबा वखलोन सि चिंगसनजरगा अखोना निंगोल खुटना चाक चरा मतंग तरामा चामिननबगी तांजा दु अखोना लौजबनी अमसु निंगोल खुटपु अखोना काय खुना बुचबनी सिगा लोइना निंगोल खुटकी यावबिरिबा खुदिंगमक्सु लाइरिक लाइफसु निथिना हैसिंगबा निंगोल हातु ओइना अतोपा वाखल मानरोइदोबा सिंगति अखोना ताना तिनबा नेबदु तौजदरगसु निंगोल खुटकी मेंबरसिंग असिबु इमा इबेनसिंगसु इचा इशुसिंग तौरिबसि करिनो हाइबदु खंगिनबगी तंजादु लौजगे हाइदुना मसिगि चालेना सि सिंजबनी सिगा लोइना अखोइना हैजा सिंजबा अखोइना खंजखिबा वाखलोनसिंग अदुदा युमफम ओइरगा इसाना इबा सेरेंसिंग पाथोकपिनेबा निंगथम सेरेंग सैदिनबा हाइबा निंथोलसि थोनजरगा ngasiगी tanjasi अखोइना निंगोल खुटकी अमदि अखोइगी काय खुनजरिबा जासिंगे मफमदा ngasiगी थौरमसि सिनजगदरिबनि लोइना आइना नुंगी वारोलसि यामना सांगना पिजद्रे अखोइना तौरिबा थबकसिंग असिगी अमदि कोना लाकदबसिंग देसो अखोइना मियामगा लोइना जबदु पामजबगी वाखलोनसि तेना थमजगे तरमदि कोविड की अमदि इलेक्शन की करीगी मयागी
ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯆꯪꯖꯔꯛꯇꯅꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯤ ꯇꯥꯗꯅꯕꯗꯨ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ